Machin Manau Ahumgi Pharmacy, Mobile Repairing Center, Grocery gi Wholesale Dukan amadi Godown yauna Electric Short Circuit na Oiba yai Chingnaba Mai na Tumna Chakkhre. Mai chakpagi thodok asi Thobal District ki Moijing Khongokta thokibani. Ngasi ahing pung 12 makhairom tabada thokiba laibak thiba thodok aduda lupa lakh 53 romgi oigadaba man changsing mangkhre hairi. Grocery Dukan gi mapu MD Yunus chahi kungatare na fongdorakpada ngarang ahing ikhang khangaudana Electric Short Circuit tagi Oiba yai Chingnaba mai na chaklaktuna mahaki mayamba MD Anis chahi kuntraga mathoi apokpa MD Islamuddin gi Pharmacy gi lupa lakh 10 romgi hidak langthak sing loinana mahaki Wholesale Dukan amadi Godown gi lupa lakh 90 romgi potlam sing aduga Manau nupa MD Address chahi kungamari gi Mobile Repairing Center gi lupa lakh 5 romgi oigadaba potlam sing amadi sen oina lupa lakh 2 rom mai na tumna Chakkhre. Maram asina Manipur lenga ki mari leinaba singna midyeng changbiyu haina MD Yunus na fongdorakhi. Mahak na makhata na haikibada fire service na matam jana lakpiduna dukan ga thangnana leiba yum sing kanbangam hoba adugi damakta fire service ki miyoi singbu Yunus na thagat pa fongdorakhi. Rang nuai taba thodo amada grocery ga yauna dukal ahum ne sida grocery ne mobile repairing ne pharmacy ne masida sta khudong thiba thodo amdi main tumna sakana lupa lakh 50 phugi pochai mangkhre gudam gi ayam pochwen sakre nam sarkar gi ayam ngamba thing khara